babana address hangbani ngehak sum ori watai sanobani ado ai khoi cheton ga dada ga tini kholi ai kerim tai jedre ayu yatro atubu kai doge tale ai khoi che ga daji ko ga khangnarami khangkini aduna tale oise kaishu khaluranu matha sanabani adu sharu romance orslo matam se yengu nang horoi adu haraga rogerna tahin bibu manakta chingsinki numitu haukre nongan baga chanabi matung inna ramna sagai gi ahal ani ka loinana pau hanba nupi mayum dalami macha nupi hanjelaktrabani na nupi mayum dusu pau hanba lakadra haiduna arrange tawlerami ahal ahum duna lakpadu ubada rajena bevar tawrami lengshin biro somda phambiyu phani phani ahal singdu wari sanaba horami tha jesu chana thaknaba puthorei wari sanabado nupi madi yawningdabani adubu macha nupi na seliba mayadu khangningbana iyadubu mingkei kauge kai honarige ahal aduna Aujik matam sidadi government job, private job, tolop di adum amhanida. Nupa machadu gari ki showroom amada laibani. Office tu mana head oibani. Oh, ming di kai. Roger ko bani. Thaja tu sung kiba khangaude. Nong abem na hairak kiba singdu ningsing lai. Macha nupi na thabak tolom badusu ningsing lai. Ta henbina Roger da laini hai kiba dusu ningsing lai. Mathang amamamta loina ningsinglakpada sauningbana masadu khangba warai adubu ahal sing leibana fajadre khanna tapna mapuningdu patharaga imungda changkhirami thaja kamada changlaga machindu melaga kapchai asu phataba macha khangnidna aikhoigi mai karimta su hek yengdaba mahachanda nangdadadi phudana toklaroi phatte ko aigi ichasing se amata ahal sing adudi harau wari watai ngak sanaraga hankre rajen su thoina roger ki maramda khangludabana machanupi na selabani na adum yarami mana imungda changlakpada thajana kappaga leirambaduda ihe na chadoi khoina angangni khalabasu migi mamitadi leisawi phare haikidai aduga nang pungning nungsidana amuk kap leirabu nangbo pakchededa nangdi mado thaja makhong adu sangna tingtoklaga asu phattaba macha singsibu kari laina sarakpano aidi loire mangjare loire haisini pungloi loire haima kaidorage thaja nangbo angang macha dongna tore siba moiba nupa macha do ai pamdi abenga khangnarambi haibani ai pamdi haisini sungpam he pamdi iyaoiba ihe onthokpani dako khangnaramaga kaidorage Aujikti ichadu chen chonglabani pamdena inthoklu yaribro khongba taredana karigi luhongba inthoko luhongbaga ngamlo haisini hai wachinganu ko ai sholakanu nacha senani di khangdraga numitugi nungdang oiramni ta henbidu rojina kebirami laikai gi nupi kharga loinena chatnaba thorang torami Chalamdai mikup aduda tahen bidu hojikta da mamabu kiraklami Roger changlakpaga Rojina Aikhoi ngairamage ko Roger da khoiramaga thoro Hoinama Roji thokibaga tahen bidu perum Da Roger Haune Ayam pakhali Koige Imana phudok male Hera furagana amuka susela lori kaino kem kanu nang husband ai lehi ko as karan ngangnuba ashing mani karanate kaigumba ahal masen yana traba thoklaba yana drifo hanjin jensi kidoino as kiganu se aine nang kidamakta lepi ngasidagi kanamtaki biade adu hairaga rogerna nuksina laibukta chupirami Pocket ki paisa khara lok thok laga pirami
यारनी कई पैसानो ꯑꯩꯁꯨ ꯈꯪꯗꯦ ꯃꯤꯅ ꯄꯤꯅꯩ ꯍꯥꯏꯌꯦ कई पिनैनो मरम खंद्रदी लौरसो ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯦꯁꯦ ꯂꯧꯁꯤꯜꯂꯣ ꯑꯩ ꯇꯜꯂꯦꯕ ꯃꯤ ꯂꯣꯏ ꯂꯧꯅꯩ ꯍꯥꯏꯌꯦ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯃꯔꯝ ꯌꯥꯝꯅ ꯈꯪꯅꯤꯡꯕ꯭ꯔꯥ ꯈꯪꯅꯤꯡꯉꯤ ꯑꯁꯦꯡꯕ ꯑꯁꯦꯡꯕ ꯉꯔꯥꯡ ꯏꯖꯠ ꯂꯧꯕꯒꯤ ꯃꯃꯜꯅꯦ ꯇꯥꯍꯦꯟꯕꯤ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯛꯏ ꯀꯔꯤ ꯐꯥꯒꯤ ꯇꯧꯅꯤꯗ ꯅꯨꯡꯁꯤꯕꯤ ꯁꯦ ꯂꯧꯗ꯭ꯔꯗꯤ ꯐꯠꯇꯦ ꯍꯥꯏꯅꯤꯌꯦ ꯂꯧꯁꯤꯜꯂꯣ ꯃꯄꯥꯟꯗꯒꯤ ꯔꯣꯁꯅꯤꯅ ꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯂꯥꯛꯏꯃ ꯇꯥꯍꯦꯟꯕꯤꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯔꯣꯖꯔꯒꯤ ꯃꯈꯣꯡꯗ ꯁꯣꯛꯂꯝꯃꯤ ꯗꯥ ꯆꯠꯂꯨꯈꯤꯒꯦ ꯑꯩꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯑꯃꯨꯛꯇꯒ ꯅꯠꯇꯦ ꯂꯨꯍꯣꯡꯗ꯭ꯔꯤꯐꯥꯎ ꯍꯟꯖꯤꯟ ꯍꯟꯖꯤन ꯆꯦꯟꯕꯤ ꯁꯥꯟꯅꯗꯣꯏꯅꯦ ꯇꯜꯂꯦ ꯌꯥꯝ ꯅꯪꯁꯦ ꯆꯠꯂꯨꯈꯤꯒꯦ ꯔꯣꯖꯔꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯍꯦꯟꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯖꯍꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯍꯦꯟꯕꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯊꯥꯖꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯅ ꯆꯩꯍꯠꯄꯅ ꯃꯌꯥꯝꯗꯨ ꯂꯥꯛꯄꯒꯤ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯄꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯂꯩꯔꯝꯃꯤ ꯊꯥꯖꯒ ꯔꯣꯁꯅꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯖꯅ ꯏꯅꯝꯃ ꯏꯆꯥꯅꯨꯄꯤꯁꯦ ꯏꯅꯝꯃꯅ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯖꯔꯕ꯭ꯔꯣ ꯌꯥꯅꯤꯡꯗꯕꯒ ꯂꯩꯕ꯭ꯔꯥ ꯏꯆꯥꯅ ꯅꯨꯡꯁꯤ ꯄꯥꯝꯖꯩ ꯍꯥꯏꯅ ꯄꯨꯔꯛꯂꯕꯕꯨ ꯀꯩꯒꯤ ꯏꯅꯝꯃꯅ ꯄꯥꯝꯗꯅꯤꯒꯦ ꯊꯥꯖꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯖꯔꯨꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯅꯗꯤ ꯃꯄꯨꯝ ꯊꯤꯠꯂꯕꯅꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯧꯅ ꯈꯔꯁꯨ ꯇꯞꯅ ꯇꯞꯅ ꯃꯍꯩ ꯃꯍꯩ ꯑꯃ ꯑꯅꯤ ꯃꯊꯪ ꯃꯊꯪ ꯆꯠꯅꯈꯤꯔꯝꯃꯤ ꯃꯌꯥꯝꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯖ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯇꯥꯍꯦꯟꯕꯤꯗꯤ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯍꯥꯏꯔꯞ ꯄꯥꯈꯠꯂꯝꯃꯤ ꯏꯃꯥ ꯅꯨꯄꯥꯗꯨ ꯑꯕꯦꯡꯒ ꯈꯪꯅꯔꯝꯕ ꯅꯠꯇ꯭ꯔꯥ ꯅꯆꯦꯒꯁꯨ ꯈꯪꯅꯔꯝꯃꯤ ꯍꯥꯏꯗꯥꯏ ꯏꯃꯥ ꯆꯦ ꯑꯕꯦꯡꯒꯗꯤ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯆꯦ ꯆꯧꯒꯗꯤ ꯈꯪꯅꯕ ꯅꯠꯇꯤꯌꯦ ꯑꯣꯐꯤꯁ ꯄꯨꯜꯂꯛꯄꯒꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯔꯝꯕꯅꯤ ꯍꯩ ꯅꯆꯦꯅ ꯖꯦꯀꯣꯕꯇ ꯂꯩꯇꯅꯕ ꯏꯃꯥꯅ ꯁꯤꯟꯗꯨꯅ ꯏꯔꯤꯛꯇ ꯃꯌꯨꯝ ꯄꯥꯜꯍꯟꯈꯤꯕꯗꯨ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯅꯃꯥ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯖꯅ ꯃꯆꯥꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯥꯔꯝꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯥꯖꯤꯜꯂꯝꯃꯤ ꯅꯋꯥꯏ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯍꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯨꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯅꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯝꯀꯦꯠꯂꯝ ꯍꯥꯏꯕꯤ ꯅꯋꯥꯏ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯍꯥ ꯅꯥꯏꯐꯝ ꯂꯩꯇꯕ꯭ꯔꯣ ꯅꯪ इमा कौरकनु करीगी इमा वांथोक लांथोक ओइख्रबा नुपासिंदु नेत्रबदी नोइगी नचिनानाव नुपा फंगद्रबो नपागे डिपार्टमेंट पुलिबनीना हंजिन हंजिन नपासु ऑफिसता चोप इकाइबा नंगा तोरिबनी मदु नोइने करिमता बाप ताद्रिबसे करीगिनो नमाना पाइखोइसे करी ओइन उगे नोरोकी कोमदा हंजिन हंजिन पुथबदुरो नोइने पामरिबसे हायो नचिनु खुमो नोइने पामरिबसे करीनो अबेमदा नते नोइगी नचिनानावसु अफबा नतिये नमाना पामदे यादे खंगलफाव नोइना जेकोब रोजर हारिदुदा नत्रदि नवागा अम्ता लेतब्रो हायो इकाई खंगदबी थाजेदु थवाई चाकना कप्पगा कादुदगी थोकी ताहेनबिसु कप्तुना लेहवी सोमदने रोजरसु मथा सारम्मी अइबु फोन तौसिरने होइदा अदु हारगा ताहेनबिदा कॉल तौरई ताहेनबिसु तारदुना फोनदु पाइखलम्मी कपना कपना दारोजे ओय केगी कपिनो ममाना चैब्रा इमाना फुरम्मी कईगिनो मरम खंब्रा इमासु वरी लोइना खंबने जेकोब रोजर नचरी नोइना चिनानाव नुपा फंगदब्रा हाइदना इमादो याम सौरम्मी वहाईदु ताबदा रोजरसु खरदि नुवाइजरमदे अदुबु ताहेनबिना कप्पदुदा थेमजिनबिरई कौकनुसे ममा मपाना मचागी फतनब तौहौनदे फनिंबगी चैबने
Chume, aishu ira leba misakni. Aduna maya obe pamdabaki oramni. Kaige tumna haribano. Masai kai hainakige. Phugi pujo, chaige chaijo. Chebenga khangnaram boigera, iwa phangdabini haigera, hainingba khaningba khanjasano. Mawam talaude. Ithun sidaba hapide. Amuksu chela lore, hanjin hanjin. Kidawrunege kushini. Roger ngakna. Phagi nate da Roger. Imana luhumbini haiba ai thajade. Oi, adham naigano. Matam khradi yengkise. Ai kuina cheluraga sumaina leba pamde da Roger. Oise, kaisu khalurano. Imana nungsibagi phaningbagi ngahak chaiba uramni. Adu erisu. Thajadu machagi kada amu prap changlai. Masagi phone du tapairaga. Hello. Tahen bisu khangboi pakhatboi mama lakpasu hoda phone sumun kibakum masadu thakatlami. Hello, bi. Aini mama ni. Oh, mama. Ibungo. Imana nekse tashingbadi iyawe bese chumpam pamdabani. Noi fate habanate. Jacob haibra adu sungai. Imana pamdabagi ichadu atopada thajakibani. Mado atai kemtagi nate. Abim ne yum sida laktuna nganglamliba wangang sangangdo. Imagi nakong sida ngasisu ninduna dum leiri. Aigi chasingbu mana nupayam na fangdaba. Aikoina ichasingbu karisu takpi tambidabagi mawongda khankibado. Adagi imana thawaise chakibani. Mapaduga ipurabaga department su punbana yamna phajaroi khalaga ichado atopada thajakibani. Ichana Jacob kayam nuksijai haiba imasu nupini kaidobugi khangdani. Aikoisu ijet amadani hinglibase nuksibagi horupam leite. Adubu matangna matamna yadrabadi kainekhibasu kongaini. Wase amaromda chatkidore. Aina makhayamna santhararoi. Ichana chelurabi kaubani imana pamdrabasu noi anibudi soidana luhumpigani. Taubatabu aniraksuna hek chenkibada noi bupunchigi inthokani. Matam khara inthok amuk lokhatpa kaidudi aina hinglingekhi oiroi. Aduna ahalai khoina sinkhiba hainakhiba matamdu phawba noi ngayu. Jagat unabasu yaroi. Toina wari sanabasu yaroi. Maramdi ichase mapana hantak nupigi SI post manga lawni haibaduki asa thamribani. Ngasaidagi tariba Roger du tapna. Oi mama, ahal kaina hainakhiba matamdu phawba ai bi da kaya pau phorarige. Adubu mama, nachana request amtangdi tawjage. Hayo. Mama, aina inkhalokpa matamda ngawrasu langrasu aujikti nasana haijari. Ai amuk hana ngawsinaba lamhen tumhenba haiba indaba nupa haidudi oige khandre. Mase aigi wasakni. Aduna mama, biye khoini kaina hanbinu simatangdi haijari. Hoi, imana hairise ichase nangonda soidana luhungbini. Cheluribi nupi amana atopa nupa amada luhungkhiba haibase mama mapa ikhoigisu ije choklibani. Pare thamage ko. Oi mama. Phone du hek thamkhibaga thajana tahenbida onchilaga. Nakongdo tudek bangam haibase khangjilu. Imana pamdrabasu nangse cheluribi habido oirabani. Aise namani position holder ni koksida wakhal yamna khanbangam libani. Noi thut thanaga yabanate. Aini yaningdradi ngasaina icha piraroina khanakhiba yare. Adubu ichagi ijat yengduna harau upikibani. Aini khiba matam yautrine fawba nasadu matik chana bhona khidawni. Unabasu yaroi, toina paw phongnabasu yaroi. Adu hairaga phone du puraga thajadu kadudagi thokre. Tahen bisu mamagi maching khangjai amuk haikhiba wa ngakna chatpa nupini. Aduna mahaksu Roger nuksibagi damakta mapa mamagi apamba thabak adusu oidaba yade khankhirami. Matam khara haukhre Jacob hoigi imungdani. Memchadi machanupa ahum pokjarabasu anidi leikhidrabanina lehoriba Jacobu mayum makai panaba tattana hairami. Adubu nupigi wakhal chendraba Jacobdi karisu taramde thoina khanjinba tawde.
Atomba noinini chawbiga akhoi ani mau thiba chatlani ko. Mayamdu chaksari bani Jacobna. Aurani chakse ngihakta sakise matang jade. Karamba matamdano ima icha nina tana wari sanadoisibo. Ho adubowa. Nasana pusilake habra imana thiyu habra amadi hayu haide aroi. Ima ai thizarke yare chahi mari mutang leikige. Is hari hari nang hauji chahi kunipan surabani ne sida amuk chahi mari leikidoiba. Ima ai nupa ne kaino ne nupa kayo ni urage isiba. Hai yum pan bai base nupa hai balaite nupi hai balaite yari kai kuntra hingatringai da honghaudauni. Yareda noi thainagi chahi 13-15 da yum panbada hauji chanadre lepo. Adu haramlaga Jacob tu haugatkhre. Memcha du chana sana murum solowi. Mapunsida nupi amani khakhangnaramaga nupi leitre khali kokthong ma leiye. Nongan badagi numit taba pawba thabakta chatleiraga kaidagi nupi phangne ge. Nomatasu kumai harau yauni khangde. Mi se matamsigi ithak irang yaumandrasu solo chubani ko. Jasper ga Jacob thorei. Noi ani suni natu singdo amta thieroisi hainarabo. Ani du yengnaraga magi pukham singdu pairaga fekna bahugatnakre. Memcha sojikti gyanyamna tari macha ani lekhidrabasu Jasper amadi Jackbu hek mabukthokki pukchaba machamakni khalami. Nongmadi Memcha ga Jacob ka nupi thidabagi matangda tattana haife changnarami. Jacob su kharata sinada matamdi fajana lenki. Roger su tahenbiga kuina pau phaunadaba unadabada thawaidi amna chakcharami. Jacob da wari pumbalirami. Jacob na aiga tinaruba thengnaruba mingise loina tawse pumba jani. Nangsu chahi ani di surok tore tahenbida mamana lon atopada mayum pala lemni ko. As matha sabase khara phogadrana share topani. Jaja em hajilakanu ko. I kartana tainarkani nondoina. Chaise aiku enisu uchinachin kunthadi surene ko tawrise. Aduga dore suning bagai susanu kaino kem kan bide chak chadringe ayuk ni irujadringe pakhangni.